ꯅꯨꯡꯁꯤꯕꯁꯦ ꯃꯤꯔꯥꯏꯕꯤꯗꯧꯕ ꯂꯩꯔꯗꯤ ꯀꯩꯗꯧꯕꯒꯤ ꯇꯝꯕꯤꯔꯝꯂꯤꯕꯅꯣ? ꯉꯁꯤꯗꯤ ꯑꯆꯥꯛꯄ ꯃꯩꯔꯤꯒꯨꯝꯅ ꯆꯥꯛꯂꯔꯦ ꯊꯃꯣꯏꯁꯦ ꯐꯊꯕ ꯉꯝꯗꯔꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯩꯆꯥꯛꯁꯦ ꯃꯥꯡꯊꯈ꯭ꯔꯦ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯪꯕꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯄꯥꯎꯁꯨ ꯇꯥꯍꯜꯂꯔꯣꯏ ꯑꯃꯨꯛ ꯍꯟꯅ꯫ ꯅꯪꯒꯤ ꯋꯥꯈꯜꯁꯨ ꯈꯜꯂꯔꯣꯏꯌꯦ, ꯅꯨꯡꯁꯤ ꯋꯥꯁꯛꯁꯨ ꯊꯝꯂꯔꯣꯏ꯫ ꯀꯥꯏꯈ꯭ꯔꯁꯅꯨ ꯃꯆꯦꯠ ꯇꯥꯅ ꯊꯃꯣꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯝꯅꯤꯡꯕ ꯌꯥꯗꯅ ꯂꯣꯏꯈ꯭ꯔꯁꯅꯨ ꯄꯨꯟꯁꯤꯁꯦ꯫ ꯀꯤꯈ꯭ꯔꯁꯅꯨ ꯏꯐꯝꯗꯩ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯣ, ꯆꯠꯈ꯭ꯔꯣ ꯂꯥꯞꯅ꯫ ꯊꯥꯖꯕꯁꯨ ꯊꯝꯂꯨꯅꯨ ꯀꯥꯏꯅꯔꯒ ꯋꯥꯕꯅꯤ, ꯅꯨꯡꯁꯤꯕꯁꯨ ꯊꯝꯒꯅꯨ ꯀꯥꯏꯅꯔꯒ ꯋꯥꯕꯅꯤ꯫